Chinga khudka manandrba state lingak asik education department na samagra shiksha abhiyan gi makhada pre-primary ozalis singamaga chamani full lawgani haina choi asigi January 9 amadi March 9 da kanglon kaya hanjin samdoktuna namfuda launa ba honariba si vote mayagi wanom sarengi lang thakpani thawang asidi class 12 loibaga Dr. Hana ohellaba matung MBBS na ko na tamba yai habaga jaf manai asugumba Taning tamang onaba thawang asi khudakta lepkadabani haina Democratic Students Alliance of Manipur na khangalakli ngasi kwakaitel thoksom lekai da leiba desamgi mayai loisangda pawmi singa onaba amada desamgi president mayengbam somorjit meite na wafam asi phongdokibani mak na high education gi lamda hena sakhatpa lamdam ama oihanaba honabagi mahutta namfu safuda oja ohenba habisi laibak thibani asiguma mathong huktaba thawang asibu pawtak piriba education director commissioner sindokadabani National Council for Teachers Education na recognize tawba pre-primary teachers ke training institute course lengak na hana lingkhat kadabani asigumba NCTE na recognize tawba training center hangdok trifawadi desamna notification asi ating bathamlei haidokiba wangak tuna chai marigi integrated teachers education program hangdok pangamdaba rationalization tawduna subject cluster tawba ngamdaba amadi asigumba taning tamang onaba mathong huktaba maongda oza lounabagi tawriba asida ayaba education minister portfolio Thadokpiu Minister Oibadi Tokpiganu atopa qualification ka chanaba portfolio ama tanabiu hainam hakna makhataki Layang asigi education department na samagra shiksha abhiyan gi makhada pre-primary gi oza lising amaga chamaga nifu niyom sing hanjanjan sempu matungda lawnabagi tawriba thawng asi election mayagi wanom sarengi langthakpani thawng asi class 12 loraga Dr. Han ohellama matungda Kona MBBS tamba yagani haibagi thawng chapmane asiguma mathong huktaba thawng asi khudakta lepkadabani masi akoina haijabagi maramde desamna hek sapunglakbadagi education haibasi yamna maru oi masina leba ama kunai ama hiram khudinglo chapto matamda sini yangne saru oigedoibane haibasi hajajaba amadi haibasi makmiyam yana wafam amani maram asina state asigi leiriba mahi kanglon asi yamna afaba mahi kanglama lehnana bagi namakta konaduna lakli Adu bahari basi kumba afaba mahi kangol ama lehen bahai basi afaba mahi akoi teaching learning process ama koi leiraba matamda uthokadabani